Pause Prime Minister Narendra Modi na hojik Manipur da lakani haina thaurang nira asi lamdam asigi miyam na harau phongthokte Manipur lengaku tungoi naramdaga kuki militant singi su extend toriba singbu aithoina ikai khumna phomthokte haina apunba Manipur kanba ima lupna phongdorkhre FMR amuhanna chatna handriba fawba amadi borders fencing gi thabak letriba fawba ngasi ahingnong yaidagi haugadoriba matam kattaba trade embargo asi khaktanatana atai khongjom kaya ama changsing higani haina United Naga Council na phongdorakli kumja lishing ama chanipan Manipur drama thoigi Anglo Manipuri war da imaleba ki damakta thawaina pontha pi thaba ipa ipu singi mafamda langban haisoi tambagi thoram pangthoknakri amadi ipa ipu singna chelamba matik mayai ado laingak loi singda chendabadagi ngasi lamdam asigi miyamna awaba mayok naibai haina Khongjom War Memorial Trust ki President su oiriba hanagi Minister Moirangthem Hemantana phongdokhre ISCOM Manipuri pau miting tabir pumna magpuruk sana Sherminna taramnok sa pagaloyna pungja si Fawid maru ebe pausding sadok na tijuri lamdam asida thokliba chahi ani fajilaklaba irang asigi manungda India gi Prime Minister Narendra Modi na lakhidabaga loinana irang asigi matang wahai machet ama faw hairakhidroga haujikta Manipur da lakani hairiba asi miyamna haraufum thokte haina apunba Manipur kanba ima lop amkil gi President Laurembam nganbina phongdokhre wafam asi ngasi palace compound gi lamyanba shanglenda pangthokiba loop asigi chahi kunmanga mapung farakpagi loop phongdongba chahi gi thoramga mari lainana paumi singna unaba amada mahakna phongdokhibani amkil gi President Laurembam nganbina makha taraduna hojik lamdam asida issue amagi matung inna thoglakliba asi matam adugi palakliba laingak aduna mamang Pak nungsibagi saruk watba amadi magi ibung manung khaktagi khankidaba natana masagi thabak khakta maru oire haiduna khankiba MLA Minister Singna chatharakwa thausilni haibayai lamdam asigi ima singna thengkhang kayada leipaki thabak sing tawrakpa matamda mai paglakpa amadi mai paglaktaba kaya yaurakliba asi aikhoigi achumbada lepa ngamdraba MLA amadi Minister Singna ima leipak asi karamna haurakibano amadi aikhoigi asi masak khangdabana maram oiraga leipak asi ngasi fawba leikha taraklibani adubu kumja lishing ani kulhumdoi me ahumdagi haurakpa irang asina kuki singna popi dagi talakpa paisa sing aduna malemgi mafam kayada chatuna maitai singna Christian chathariba singbu muthatkadauriba haiba aranba wafam kaya sandokliba mayam asi haujikti maitaina landi haiba malem miyam khangnarakle amaromda hojik su extend tawrakpa amadi PR extend tawrakpa haiba asi BJP na paliba India lengak na Manipur gi BJP amadi MLA singbu ushittabaga loinana masak hangbide haiba taklibani amadi Manipur gi miyambu masak hangbidaba India gi BJP bu ikoina ikai khumna famthokte masina maram oiraga lamdam asigi political party singna khenaba thamdana leipaki damak achumba tawramgi haibagi wakhallon amatta oina thabak tawminnaba matam oirakle loinana Prime Minister na Manipur da lakani hairiba asida hojik thokliba irang asibu tangdu leitaba ama puraknaba aikoi amatta oina taksinba mathautai haina phongdokhi hairiba amkil gi chahi kunmanga mapung farakpagi lup phungdongba chahi gi thauram amaduda amkil gi President Laurembam nganbi All Manipur Women Social Reinformation and Development Samaj Nupi Samaj ki President Khongjom Ramani All Manipur Tammi Chingmi apunba lup Chingmi Tammigi President Yambem Momon amadi UCM gi President YK Dhiren na maru oiba mithunglen sing oina saru yakhi thauramadu gi manung channa leipaki oiba thabak thauram kayada saru yarakhibada natana amkil gi matam sangna thugai pubirambi laikhidrabi ima sing mafamdaso miyamna minute ama tuminna leptuna awabasu phongdokhi Nakalamaromda
Prime Minister Narendra Modi na September gi tang 16 pung 2 खक्तगी ओइना मणिपुर लाकदोरिबा असि था 18 रोम वाना ngairaklaba मणिपुर gi मियामबु थवोइदबनी हाइना इंडियन नेशनल कांग्रेस के जनरल सेक्रेटरी जयराम रमेश ना महाकी एक्स हैंडल दा थगलकिबा पोस्ट अमदा फोंदोरकली थाजबा याबा पाव अमगी मतुंग इन्ना प्राइम मिनिस्टर नरेंद्र मोदी की मणिपुर खोंगचोट असिदा प्राइम मिनिस्टर ना चुरचानपुर दा लैबा आईडीपी सिंगा उनदुना मखोइगे वाकत ताबगा लोइना मियामगी मिफम अमा सरुक यागनी तुंगदा कंगलादा अमुक लाकलगा मियामगी अचौबा मिफम अमसु सरुक यागनी पुंग अनि अहुमगी खोंगचोट असिदा असुकुइना चथरकलबा इरांग असिगी करी वरुइसिन पुरकपा ngamgadoribano हाइना कांग्रेस लीडर जयराम रमेश ना महाकी एक्स हैंडल असिदा मखातारी हौखिबा अगस्त के तांग 16 यूनाइटेड नागा काउंसिल यूएनसी ना लुचिंगबा तोंगान तोंगानबा नागा ऑर्गेनाइजेशन सिंगे मिहुत कांगबु अमगा इंडिया लेंगा की ऑफिशियल सिंगा फ्री मूवमेंट रेजिम एफएमआर अमदी बॉर्डर फेंसिंग की मतंगदा वरी सनकिबा अदुदा यानबा पुरकपा ngamdabada UNC na ngasi ahing nongyai hauna matam kaktaba trade embargo haibadi naga taba area singda lalol itiki pochei puthok pusin tawbada athingba thamlagani haina phongdokhiba adu naga singna changsilliba khongjong asigi ahoba tangkak amani karigumba makhoina taliba demand sing adu phangdaba taragadi makhal makha kayagi khongjong changsilthigani hairi wafam asing ngarang UNC na thadorakiba chirol amada phongdorakibani chirol asna makha taraduna FMR hybrid chatna kanglon asi India laingakna ing kumja lishing ama chamapan yangkhai dagi hauna chatna handuna lakhi masigi manung channa India amadi Myanmar border gi nakal animakta kilometer nifu gi manungda khundari bamyoi singna nakal animakta sathok sasin tawna duna lakli tungda nakal animakki miyoi singna sathok sasin tawba yabagi area asi kilometer tarataruk tensin ki madugi matungda kilometer tarada amok hanna tensin laba matungda kaina thangda FMR asi chatnararoi haina lauthokibani masita sunatana India laingakna lorakpa warep amagi matong inna achobo senfam ama kaithaduna na Manipur Nagaland amadi Arunachal Pradesh ka lonariba kilometer lishing amaga chatruka nifu humdoi shangba Indo Myanmar border paring asi sambal khabagi thabak paikhatliba asina kilometer lishing amarom sangba border area da leiriba naga singi right khongaunabani maram aduna border fencing gi thabak asi khutakta lepkadabani amadi FMR amuk hanna chatna hangadabani loinana Indo Myanmar border da kundariba naga singda security gi section thawrang lokhatlibani haiduna tattana detain tawbagi thawong chathariba asisu lepkadabani amadi Indo Naga peace talk ase athuba matamda loisinaba honagadabani hairi kumja lishing ama chanipan marifudara mathoigi Anglo Manipuri war da imalaiba ki damak thawaina pontha pi khraba athauba ipa ipu singda chahi khudingi leptana tarpan katuna lakpagum ngasi Khongjom war memorial trust na sinduna kuntrani thoi soba Khongjom tarpan 2025 pangthoktuna langban chara tamkhre Khongjom da leiba diamond radio gi complex ta pangthokiba thauram aduda Khongjom war memorial trust ki president su oiriba hanagi minister moirangthem hemantana luchingduna miyam galoinana diamond radio ge complex fauduna cheliba Khongjom turiel da hailai katuna imaliba kitamak laikhidraba ipa ipu singbu ikai khumnaba utki thauram aduga mari leinana Khongjom war memorial trust ki president moirangthem hemantana haikibada athauba kaya chatkhre kaya amalakhigani aikhoigi lengdaba punshigi sinthadi kathokpa haiba asini hairaduna pauna brajabasi amadi matamdugi athauba singdi maraibak majati gi damak mathawai kathoktuna adubu ngasidi luchingba singi leibak ki damak masagi fam fauba thadokpa ngamjade masina aikhoi waribani aikhoigi laingak loising amadi luchingba singna mathauna maringje leitaba amadi ipa ipuna chelamba matik mayai sing adu chendabadagi Manipura ngasi khamthengna wanaduna leibak asida pokcharaga leibak asida hingjaraga aikhoina ngasi mafam khuding chatpa ngamdana leiba haiba asi aikhoigi laingak longi luchingba singge khwaidagi ikai ningai ni haiki ngasi trust asina kontrani thoi subo oina pangthok leba thauram asi kumja lishing ama chamapal marifudara mari dagi hanagi minister laikhidraba moirangthem ibotombi amadi Khongjom parbagi Padma Shri awardee ibetombi na mafam asidagi
ꯍꯧꯗꯣꯛꯄꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯅꯤ ꯊꯧꯔꯝ ꯑꯁꯤ ꯇ꯭ꯔꯁꯠꯅ ꯀꯨꯝꯖꯥ 2022 ꯐꯥꯎꯕꯗꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯄꯥꯡꯊꯣꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯀꯨꯝꯖꯥ 2018 ꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕꯗꯒꯤ ꯗꯥꯏꯃꯟ ꯔꯦडियोꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜ ꯑꯁꯤꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯇ ꯋꯥꯔꯧꯕꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯐꯥꯎꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯦꯃꯟꯇꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯥꯡꯕꯟ ꯍꯩꯊꯥ ꯂꯩꯊꯥꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯊꯧꯔꯝ ꯑꯃꯈꯛꯅꯤ ꯃꯁꯤꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤꯔꯣꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯝꯕ ꯀꯌꯥ ꯃꯆꯥ ꯃꯅꯥꯎ ꯃꯌꯥꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯥ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯅꯤ ꯍꯥꯏꯈꯤ ꯃꯔꯩꯄꯥꯛ ꯃꯖꯥꯇꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯀꯌꯥ ꯑꯃ ꯉꯝꯃꯦ ꯍꯧꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯗ ꯄꯧꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯃꯔꯩꯄꯥꯛ ꯃꯖꯥꯇꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯝ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯈꯦꯠꯅꯔꯤꯕꯁꯦ ꯃꯗꯨꯅ ꯃꯔꯝ ꯑꯩꯈꯣꯏ ꯋꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥ ꯆꯧꯕꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯏꯄꯥ ꯏꯄꯨꯅ ꯆꯦꯜꯂꯝꯕ ꯒꯨꯟ ꯑꯗꯣ ꯃꯗꯨ ꯆꯦꯟꯗꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯍꯥꯍꯥꯀꯥꯔ ꯑꯣꯏꯗꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯣꯛꯆꯔꯒ ꯂꯩꯄꯥꯛ ꯑꯁꯤꯗ ꯍꯤꯡꯖꯔꯒ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥ ꯄꯨꯝꯅꯃꯛ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ ꯈꯣꯡꯖꯣꯝ ꯇꯔꯄꯣꯟ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯕ ꯆꯍꯤ ꯑꯃꯗ ꯇꯔꯄꯣꯟ ꯀꯜꯂꯕꯗꯤ ꯅꯣꯡꯉꯥꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯨꯏ ꯍꯥꯏꯕ ꯊꯥꯖꯅꯕ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯁꯦꯡꯂꯕ ꯃꯐꯝ ꯑꯃ ꯊꯤꯔꯛꯄꯗ ꯈꯣꯡꯖꯣꯝ ꯇꯤꯔꯊꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯐꯝ ꯑꯣꯏꯒꯅꯤꯅ ꯈꯟꯗꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯇꯔꯄꯣꯟ ꯀꯠꯄꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ Federation of Civil Society Organizations Folks Manipurnasu Khongjom War Memorial Complex Manungda Cheliba Khongjom Turielda Adungai Anglo Manipuri 1891 da Ireibak Kining Tamba Ngaknabagidamak Thawaina Pontha Pikraba Aikhoigi Athauba Ipa Ipu Singye Mafamda Langban Chara Tamduna Langban Haisoi Tambagi Thauram Pangthokre Fox ki Working President BM Yai Mashahana Luchingduna Khongjom Turielda Miyam Punna Langban Chara Taminaraba Matung BM Yai Mana Fongdorakpada Aikhoigi Layoi Kraba Thauna Faraba Ipa Ipu Sing Adugi Thawaina Lairam Lenda Ingna Chikna Lairunaba Amadi Makhoina Ima Leibaki-damakta Thawaina Pontha Piduna Chatkhiba Liklam Adu Ngasigi Mirol Aikhoina Su Chattuna Ima Leibakpu Kanba Ngamjage Makhoigi Tung Inba Ngamjage Haiba Wakhallol Amaga Loinana Ngasi Fox amadi Look Asiga Chatminaramba Organization Singa Punna Sinminaduna Ipa Ipu Singi Senglaba Khubam Ama Oiriba Khongjom War Memorial Complex Asida Langban Haisoi Tambagi Thoram Asi Pangthokpani Haiki Federation of Civil Society Organization amadi saminajariba lupsingi oiba adugumba khoi thongmisingna si paipu gi khobam moriba asigumba khongjomgi khobam masida koina hikat leikat tamjariba si ekhoina acha masu oihoriba koigi ngasi mirol asina paipu singi adugumba famda koina hikat leikat tamjaraga paipu sing aduna shogi khuyada ingna chingna lehanbinaba adumba thongni jabagi thawramamani dugo lonena asi leiriba iripa iramda masigi hari leiriba miyam asi charang naba phim asida aikoi adugonaba paipu sing aduna chalam liklam aduda aikoi gi su thongna handana maleba kananabagi adumba khomthang adu koi chengsinjari haiba paipu sing gi thongna sing adubu kai khunajaba amadi paipu sing gi thawaina lairamenda ingna chingna lehanbinabidama koi thongni jabagi adumba mahike lekat tamjabagi thawangse pangthokchabani Security Force na Chathakiba Thiba Humbagi Tongan Tongan ba Thaudok Singda Aina Thinkraba Lal Haulop Marigi Active Cadre Taruk Fare Security Force ki Kangbu Amana Ngarang Imphal West ki Lilong Chajing Mamang Lekaida Chathakiba Operation Amada KCP Apunbagi Active Cadre Ani Fawangamki Faraba Miyoi Ani Adudi Angom Silky Devi Chahi Kunithoi Amadi Oinam Niranjit Singh Atopaming Alex Chahi Kunmathoini Makoi Animak Lilong Chajing Mamang Lekaidagini
फारब मियोय अनि असे मियामदगी सेनखाई थुमखाई तौबा अमदी KCP अपुनबगी दमकता रिक्रूटमेंट प्रोसेस चथबदा चेनब मियोय सिंगनी हाइरी नाकलमरोमदा Security Force की कांगबो मना नुमित असिमक्तदा टेक्नोपॉल डिस्ट्रिक्ट की बॉर्डर पिलर नंबर 73 मनाक्ता चथकिबा अतोपो ऑपरेशन अमदा आइना थिंख्रबा तोंगान तोंगानवा लाल हौलुक अहुम गी मियोय मरी फाबंगमखी फारब मियोय सिंह अदुदी इम्फाल वेस्ट की सेकमाइदगी KCP MFL की एक्टिव कैडर CH थोइब सिंह चाही कुन बिष्णुपुर डिस्ट्रिक्ट के नाचौदगी पाम्बैना लुचिंगबा UNLF की एक्टिव कैडर पुखरंबम तोंदोनब सिंह चाही तरामापन कक्चिंग डिस्ट्रिक्ट की पलेलदगी PLA की एक्टिव कैडर की H थोइथोइबा सिंह चाही तरागनिपान अमदी कक्चिंग वाइरीदगी PLA की एक्टिव कैडर मयांगलंबम बोरिस सिंह चाही कुनमाथोइनी Security Force के कांगबु अमना ngarang Imphal West District की Sekmai Police Station na konba Sekmai pangantabida chathakiba thiba humbagi thabakta khutsu khutlai kaya amadi IED ani fagat pangamkhre fagat laba khutlai sing adudi magazine yawba 7.62 SLR ama magazine ga konana 303 rifle ama single barrel rifle mari revolver ama magazine yawba 22 pistol ama IED ani 303 ammunition manga 7.62 mm ammunition manga BP West Mari barrel cartridge tara amadi bofeng handset anini Manipur Police के कांगबु अमना इम्फाल ईस्ट के हाइंगांग पुलिस स्टेशन न कोनबा खबम लमखाइदा थीब हुंबगी थबक चथबदा मियोय अनीदगी गंजा किलोग्राम यांखै भागत पंगमख्रे थौदोक असिदा चेनरिबा मियोय अनि अदुदी इम्फाल ईस्ट डिस्ट्रिक्ट की खोमिदोक मस्जिद मनिंगदगी पठान अजमन खान अमदी इम्फाल ईस्ट डिस्ट्रिक्ट की कोंगपाल खाइदियम लेकाइदगी अर्जुन चिंगाखमनी मखोय अनीदगी गंजा पैकेट निफु तरेट यावबा सूटकेस मरी फागत पंगमखी था असगी तांग अमदगी मंगा फाउबा ग्वालियर की अटल बिहारी वाजपेयी ट्रेनिंग सेंटर फॉर डिसेबिलिटी स्पोर्ट्स द स्टेट निपान न सरुक यादुना पांगथोखिबा मापन सुबा नेशनल व्हीलचेयर बास्केटबॉल चैंपियनशिप 2025 द सरुक याखिबा मणिपुर टीम ना रनर अप तादुना माई पागलकपदा पैट्रिग्रो स्कूल की स्टाफ अमो ओइरिबी मणिपुर टीम असगी कैप्टन चाकप्रम लोकेश्वरीबु स्कूल असगी माइकेदगी अचंबा खुदोल तमदुना इकाई खुमनबा उठख्रे मतुंगदा लाप चैंपियनशिप सिंगदा मणिपुर की मिंगचत पुरकपो ओइरसनो हाइना ngasi pangthokhiba achamba thauram aduda school asige maikeidagi yaifa paujilso pikhi AB Chan na direction piba Raj Elangbam na lyrics amadi compose toba J Madurai na shaishakpa loinana Jackson Yumnam amadi Krechina Luang na saktam langba Aikoi class cha haina mingthonba music video album ama ngarang haunabi matung inna Manipur Press Club ki Loktrack Hall da release tokre Hairiba music video album fongbagi thauram aduda Poknafam gi editor Aribam Robindro Sharma All Manipur Working Journalists Union Amju gi president Asem Bhakta All Manipur Matam Ishai Kanglup Amik ki president Khaidem Thoiba Amadi Sargam gi president su oiriba Amik ki secretary Mayengbam Dhananjoyna Maru oiba Mithunglen Singh oina saruyaki Thauram adugi manung channa hairiba aikoi class ta haina mingthonba music video album asibu puthokna ba honabada achoba thaudang lokhiba miyoi sing yauna music video asida shaktam langkiba artist amadi shaishakpana chingba singda achamba khudol tamduna ikai khumna basu utkhi Aroibada maruiba pau amuka hana pijari. Manipur da lakari haina thaurang liba ase lamdam asigi miyam na haraw pom thokte
Manipur lengakpu tungoi naramlaga kuki militant singi su extend tauriba singbo aikoina ikai khumna phomthokte haina apunba Manipur kanba ima lupna phongdokre. FMR amohanna chatna handriba fauba amadi border fencing gi thabak lepriba fauba ngasi ahinong yaidagi haugadoriba matam kaktaba trade embargo asi khaktanatana atai khongjom kaya ama changsin kigani haina United Naga Council na phongdorakli. Kumja lishing ama chanipan marifudara mathoigi Anglo Manipuri warda imaleba kidamakta thawaida ponthapi khaba ipa ipusingi mafamda langban haisoi tambage thoram pangthoknakre. Amadi ipa ipusingna chelamba matik mayai ado leingak loisingda chendabadagi ngasi lamdam asigi miyamna awaba mayoknaribani haina Khongjom War Memorial Trustee President su oiriba hanagi Minister Moirangthem Hemantana phongdokre. Pungjasi phongbagi oinadi ISCOM na sandokchaba Manipuri pau matang asida loijuri makhataba pau gitamak ISCOM mit yengtadona leibiyo.